Hello, my amazing Bible prophecy minister Taram Noksari. Ngasi lokho chagraba topic asidi Prabhu Jisu Krishna ani shuba laktringai mamangda tholagadabu khudam sing. Haidaba topic asigi maramda ikhoi nenasi haukiba hapta ahumda haidaba topic asigi maramda ikhoi nainaduna lagle. Ngasi aroibo ina masi aroiba matamda hojiki matamda masi karamna thungbage habduki maramda ikhoi yengchi maroina Luke 21 Matthew 24 amasung Mark 13 ase ikhoina sangdamna duna nainagani ahanbada ikhoi ishoda patna tausi sagada laiba yamnung sharbe paisho na poinga letena thagasare ngasi aroiboina Matthew 24 Luke 21 amasung Mark 13 da Prabhu Jisu Krishna ani shuba laktringi mamangda male masida kari kari thokani habigi maramda hana khang naba takpiramba sigdamu thagatsare khoina hojik nainaba sida thawai sangba bibiu aduga thawai sangma mapana ina ngam khudimana kenam matun ohenbiu tare bisnaw sintu haire basam base khangan biu base khangbagi mapana prabhuna lakpaje thunna e habase khangduna ikhoina prabhuna ni shubha lakpagi dam thorang tawduna leiba nupana pe habdu ohenbiu Prabhu Jisu gi mingda khurumdari amen naw sanga sidia yamna Teksing se Manipuri da ibungamdre maramdi teksing se asuki matik aman bana adubu aina haidaba teksing se Manipuri da English ki screen da English yengbiro adugu Manipur da sinanum hajrake Luke 21 ke aita asumna hai mahangna haiki sexual mi kana ampatana na khoibu nam thak tawdana ba maramdi mi kamarum na aigi mingda haigani ai Kristani aduga matam aduna aduga na khoina makhoigi matung induna satkanu haibne masima Matthew 24 gi 11 aduga 12 23 24 dus asumna hai maroina 23 da asumna hai kana gumbana Krista ado sida laire natraga mapum matuda laire hairagadi thajaganu maramdi sasanaba Krista kayamaram tholakani amasung sasanaba maichok sing tholakani makoina angakpa khudam sing amasung kayamaram pangthokani hairiba asigi mapana waitholagadi ishona khandokraba mishing adu phawba makoina namthak tawguni habini snausa masina hairabadi sasanaba Christ amasung sasanaba maichok sing watak thokpa mishing yamna tholakani hairiba asina ki mapana ekoi Christian sing ase khandokraba Christian sing asibu namthak tawni ai gitamak ni haina aroiba matamda namthak haibase achauba saitan asinaba khulai amani haireba namthak asidagi khoi nanthonaba ishogi wahaina haibase ekoi chumne yengminase aduga sida prophecy da hairamba sasanaba Krista kyamarum tholakane haibase masi kyam sum ga khre haibadugi maramda khoi yengsi masi list kyamarum le chawrana mi yang khairong maram da supan be adubu aina adugi maram da salaroi matam da yam mangkrani adubu 2000 AD gi matungda ai Kristani haina claim tawkiba mi khara yengmnasi na khoina screen da yaragadi muni jengbiro Indro Krista haide Brazil ni 2000 dagi na hoju pabu ma Kristani haijari Besarian masiju Russia ni masina 2000 dagi ma Kristani na asumna haijari Jos Louis D. Jesus Miranda haigo masina hoji USA aduga Puerto Rico hairiba 2000 dagina 2013 phawda ma Christian haina claim tarme mathang mari subda Apollo Kuiboloi haje Philippine na koina matamje sahidi yango manga subda Alan John Miller Australia 2005 dagina hoji phawba Moses Hongwani South Africa 2000 dagina hoji phawba nairima Christian Nigeria Stephen Tari Black Jesus and Papua New Guinea sina 2000 dagina 2013 phawba Nipanda Wen Ben Michael Traveser USA masina 2000 dagina hoji phawba ma Christian Nigeria Matayoshi Jesus hai Japan 2000 dagina 2020 phaw Brian David Mitchell USA 2000 dagina 2003 phawba Oscar Ortega Hernandez USA 2011 da mahak mathangda Bupet Black Jesus Uganda 2010 ye decade daida Makubuda Jesus Africa sina 2000 gi
decade daidani Makubuda Jesus Africa 2000 sidani Mari Shubda Michael Job India 2018 degi no hoji phawa mahakse Jishuni haina claim tawje do asmai tawdana ina sumna tangi Bible na hairam budo thungkhre abudo hoji jisu thungli mamang da smayam lakhre akoina Jerusalem mahan 70 AD gi mahan ringai gi mamang di hona ai Christian ne haina lakhra mi je asuki mati yame Snausa aduna Bible na hairam bache thungi hoji ki matam da jo hoji akoina search ke amaram da jo ai propheni aduni adane haijaba ke amaram layab adubu haideba maichau sing asina haideba sasina ba pastor sing asina reverend sing asina kaidawi Bible na haibi ona taina bada makoina takpi tambi makoina lu dabalam chachali nupi angang ga oktabalam chachali asiguma myam se akoina thajaningai maram leite maramdi asiguma myam ja Africa da taibu kyamro we haiba singje uraga akoina YouTube ta Facebook ta makoina Christian singge mingchat puthi na hona baneba makoi sing asidagi akoina section si matangda koina Matthew 24 gi 6-7 da asumna hai koina mamang da sunai na krabni koina hujik nai nari basina Prabhu Jesu Christ na hujik matam da thogliba aduni koina yengadauje na koina lan amsung lan gi pauning call sing ta gani adubu madudana khoi puning wa ganu maramdi hairiba punam mase hana thokpathai adubu aroiba adudi nate Zati amana zati amagi mathakta lan haurakani ningtholeba amna ningtholeba amagi mathakta lan haurakani aduga mafang khudimukta saktangba laina laisat amusung jwara basing tongan ba mafam sing da thokani hamni nakoina screen da ju yengbe Luke 21 gi 9 to 11 Mark 13 gi 7 aita aikoina masida Bible na haramigi matuina Prabhu Jisuna laktingi mamang da aikoina lan amusung lan gi pauning call sing tagan hai masida maroni event manga gi maram dairi koina aham ying minasiko lan amusung lan gi pauning call sing hojiki matum da thungki baje koina 20 amusung 21st century da lan gi kari unkhatnaba kari lan thona ga haibu gi du maram da aikoina yengchi maroina thokraba asoba lan khara khoi yengchi First World War ikoina num khange 1914 dagina 1918 aduga mi million ko kun gi mathakta hen sike yam sigo ade World War 2 sidasu 1939 45 ta masina mi million 70 million gi mathakta hen sike masilare aduga Cold War rumors adi America ga Russia China maroina America Russia gi 1947 dena 1991 the Korean War Silare Vietnam War 1955 to 75 Gulf Wars kona 1991 2003 ID Iraq Iran da kona landa kibse Americana tan tawba ad Gulf War 1991 2003 hoji Russia Ukraine 2014 degina hoji pawlan sathaduna lai Israel Hamas ki war loiban aide hoji chonum chathari aduna haire basing che ekhoni lan am sundan gi pon kon sing asineba asuguma tna hoji chu kona YouTube takan na viral no Trump na Venezuela da attack to bugi plan laibra haibaje masini India mamang di kuiding da India Pakistan gi koina lan India gi manung da Pakistan gi manung da sanggalaga lan tawkhibalai hoji kuidina ngarang nahan Delhi da bomb blast pakthoi masigi makha tabda India ga Pakistan gi makta kari to welkani habigi koina haingam da bulai China ga leba mafang khudimukta lan gi khannaba selai aduga koina America ga Canada gi mari hana pharamani hoji phalakte asiguma mayam je thokane hamni mathangda ni subdam ko yengchi jati amagi mathakta lan hoba habse hadi kalum masing lan se aikoni yengbe hai masigi thungem je koina Rwanda Africa da genocide 1994 da Hutu ga Tutsis ga moigi kanglup ani se pakna na hatona ba masiko masi thoki ade Yugoslav wars 1991 dane 1999 da masi mokhoi kanglup athaki kanglup masenge manungda kanba lani kanglup ke lani masi le Sudan am South Sudan ethnic wars le 2005 te no hoji chonam chathari Syria civil war Syria da hoji civil war tholi 2011 de na hoji phawba masilare adagi Myanmar Rohingya crisis ekona Myanmar gi Rohingya ga koina moi junta na Rohingya singi mathakta lan thoba asiguma crisis ekona hojik uri punamak che hoji ekona thoktuna leireba masiguma kalok Iran aje Manipur daju na maitai ga kuki gi hoji ethnic class kana sathari doiba naidri
masini asiguma mayam je masita natana ikona any prithibi mafam khuding ta laireba kanglup ki oiba lan ase anum chongna duna lai chongna duna lai reba koina Nigeria sing da ju thongna ri baina mamangi video amda Nigeria da Christian ding atpaje masi kanglup ki oiba lani haidi Muslim sing da Christian sing mo hatpa yu war ni asiguma thabak ke amrum je koina hujik chatha duna sul lairi masin akuna China da ju Christian sing hatpa gi laire ahum subda chaktang ba Satang baje kyam thokrage habdu yingchi China gi famine 1959 degina 1961 da mi 30 million gi mathakta sigi hai ko million amaga lakh tara gani aduna masigi mathakta sigi hai ade Ethiopia da famine thoi ade Somalia famine mi kyam sigi habdu khna habung amde hojik tholi Yemen famine da lairi 2016 degina hojik chu ade North Horn of Africa drought included famine to 2020s ko masida ju tholi adu da natana hoje khoina Bangladesh da laidiba Sri Lanka da khoina Irang tholiba kanglup Irang adigi mokhogi economic crisis tawriba senthung ga wa kyam mayong nariba asiguma myamam so hoje laideba adu na saktang ba habja num thoi prithibi gi mokong ko hoje adu am chawkhat patar su amuk laina laisat ki maram dai khoni yingji ko hoje thokiba amasung hoje Lain bangam da balai na camera mslai maro in Spanish flus 1998 masina mi 50 million gi mathakta sigi ko 50 million gi mathakta million am ga lakh tara ga mane na khoina pasar 50 million gi mathakta sigi HIV AIDS pandemic 1990 degi na hujik shu loidri SARS 2003 gi SARS aduga H1N1 haidi swine flu 2009 gi hujik chonum okilai na jlai Ebola outbreak 2014-2019 da Ebola na laina laichana mi kyamam sen ki COVID-19 pandemic ko 2020 degina 22 phau da hujichanum khark lai prithibi apam khudimo lockdown to khibagi wari ekhone tari adagi mpox disease 2022 degina huji phau masi leideba aduga sam chawkhala ga ju khona layeng bangam da laina kyamram thui tholeba khona cancer gumba ju masi layeng bangam de hojiki matamda atete doctor na bu masak khangdaba akoina koigi marakta isinaw kyamrum nare ha ka doctor da pu test tawre ama tawre khangdaba laina laisat kyamrum sleba haidiba asiguma myam je prabhu jisuna ni shubalakpa nalak pugaloina na asum henkalakani haibni aduga yuar haba mafam khuningda to mafam jina yuar haba thokpa masidi masang tingam dare thaina mamang ne na hojik chu tholi adum tholi masiko khona yikhra jingse 1906 ki San Francisco earthquake adigi China gi tangsan 1976 da mi lakh aniga lising ni fu hena siki Indian Ocean earthquake and tsunami 2004 da mi la aniga lising kuntra hena siki aduga Haiti gi earthquake da mi lakh ani gi mathakte hena siki Japan Tohoku earthquake 2011 da mi lising kungi mathakte hena aduga nuclear gi akibasu mayonaki adai Nepal earthquake 2015 mi kyam sigabde sidaida laitre adugi record phodi khangdre aduga nokoina num koina Google la yenglaga de koina khangani aduna hojik che sahi amada 1 million times per year haiko earthquake now occur on average 1 million times haiko per year sahi amda earthquake che million amagi sang da thuye million amadi lakh tara gi sang da ko apik ba chaw masa yauna yam masi sukimati hangam dana thokreba adubu hojikti thoibje hana mamang da tholam badu dagi hojikina toina thokpe heli aduga toina amanga ta thoe masi prabhu jisuna hairamani malaktinda aduna ikhoi mala lakpaja sukimati na e habje khoini yengcheba masi gi khudam khara che khoin leire hojik matamda khoi mo yengse khoina Luke 21 gi 12 ta hai adubu hairiba punam ase gi mamanga na masidi mishna na khoida na khoibu phaba pungani on naigani charsing da pitokani kaishin thamda chanjagani ningthau aduga wain maput singi mamangda agi mingi da mok pitokani habni mase aduga Luke 21 section dashane mama mapa na machimanaw sina aduga mari mata sina marup mapang sina na khoibu pitokani habni na khoibu haningai gi da mok pitokani na khoibu mi pung khudim mana aigi mingi maram gi da mok tukasagani habni adubu na khoigi nasam gi koki nasam am pawdi kelo habni ado hairib je khona Christian oibagi dama
ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯐꯨꯕ ꯆꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯈ꯭ꯔꯥꯏꯁ ꯄꯥꯋꯔ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯑꯁꯤ ꯆꯠꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤ ꯊꯨꯡꯒꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯃꯥ ꯃꯄꯥꯅ ꯄꯤꯊꯣꯛꯄ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯄꯤꯊꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯄꯤꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯃꯔꯨꯝꯁꯦ ꯊꯣꯛꯀꯅꯦꯕ ꯊꯣꯛꯇꯨꯅ ꯂꯥꯛꯀꯅꯤ ꯃꯁꯤ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯁꯤ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯨꯛ 21ꯒꯤ 20ꯗ ꯑꯁꯨꯝꯅ ꯍꯥꯏ when nakoina Jerusalem bola misna question ba matamda masigi mang takpa na habse khangu habne Matthew 24 15 ga 20 ga tsu nakoina Daniel na hairamba mang takpa gi tukusa ba do aseng ba mafam habde Jerusalem da lepa matamda nakoi masigi mang takpa nakhala habse khangu pari ba mi pung khudimna khangshinu habne Daniel pa ba khudimna Daniel se khangjinu habne adubu nakoigi chenba do sabanu mita natraga thanginu mita tadanaba hono habni masida so khoina yam yengbe yai ado masigi prophecy je hana thungkhre koina mamangda 70 gi edi gi matamda thungkhre aduga masi aroiba mata masi anirak homlak suboina thungani masi karamba matamda sungi Roman Catholic Church na 539 na 1798 gi matamda masida su shogi mi singbu Christian singbu Europe ta tumna hatpagi thabaktazu masi khudimase masi thungieba aduna khoina chenba to sabanum ta tagunamni 70 AD Jerusalem thugaima tana Christian singna semba numita sabanum ta de amasina habidi sabat shogi tareni shoba sabat 70 AD pawu lei hamne aduna sabat se khoina dum Bible gi matungna sapataraga de singa ko derka lei na khoina any Google da natraga na khoina hosiki matamde Meta AI what adegi WhatsApp Meta adeg Facebook Meta natraga ekhona Chat GPT Perplexity AI na khoina hangba matamda num hangbe which day is a Sabbath day according to the Bible hayo according to the Bible Sabbath Bible gi matung ina sabanu mise kari no mino haiba matamda 7 day je sabani 7 day di thang no mise shogi asengba sabani hane adugona khoina mu hamba which day is the Christian Sabbath adi Sunday rakwe adubu masidi biblical oide be masi Christian sina Yishuna nomajinu mita hinkat ki haibigi da mo khoina ngakpani hai adubu masi asengba sabat natte masidi Bible da yaude masi ngakadam na abje aduna tareni shuba sabat che Bible gi oiba sabani adu haiba numin khoina chemba adu taganu haibane ba aduga khoi yeng ko Matthew 24 gi 21 22 je ai khoi amu sida ai khoi amu yeng mina se sidaida for their self-gratification atauba wana haidi tangpan haubadagina haujiki matam asi phawbuda laikidraba atauba awa anama thokani hamni asiko hairiba numit sing ado tension daba taradi malem asida thawai pamba ji taibung mioi baje amata leiroi adubu khandokraba mi singdugi maram na maroidana hairiba numit sing ase tension gani hamne ado masi khoina haikre khoina karamba matamda 70 AD da Jerusalem thukai matam thogi adubu asengmade masi karamba matamda 538 and 1790 matamda Roman Catholic Church na panba matamda Christian singbu Europe ta tumna hatkeba mi chaurana million chamarungi mathakta hatkeba First World War Second World War da sikiba masingdegi moine hena hatkeba maramdi Bible pabe ade aduga Prabhu makhoina Roman gi makhogi institution ji Roman Catholic Church na haiba takpi tami basing adu indaba mising adubu hatpatum baki thabuk che chathagi adugi matam adu kwai awaba matam ne adu matam da Christian sing ya soke awaba nangki Walden Sing Abil Jensing lady basing akogi khoina Protestant khogi reformer sing lady bam khoi kodam se asuke awaba nangki masiko chahi lising masani humphuni masi Revelation 13 gi 1 to 8 Revelation 17 gi 1 to 6 ta khoina Christian singbu onai gi wari se masida ju khoina Antichrist power have the Roman Catholic Church no otpa gi wari do yaureba dubu hairiba onai ba se 1798 ki mamangda masi khara ngangkhatna masi loisan kheba 1798 ta Roman Catholic Church ki makhoi gi magi shakti do pulap Napoleon gi General Berthier na pulap lok thokieba
समाय तो दना मागी शक्ति तो मांग गिबदगी होजिक मागी असोसिबे अन असोपु फंगी मसे हीलिंग जे होजि हौरि मपुंग फाने हिल तौद्रि मरम दे अमेरिका अमतंग पृथ्वी द लेबल लेबा खुदिंग मना रोमन कैथोलिक चर्च से धर्म गी लुसिंग बनी हाइना सपोर्ट तरोगा रोमन कैथोलिक चर्च न सेम नुमित नमाजी नुमित से खुरुम दबा यादे हाइना हाइरपो मतंद पृथ्वी पुनमने इनबा मतंद मसी थुंगनेबा अमुगना मसी थुंगनी को ड्रामा ट्रबल जे मसी रेवलेशन 6 दान 1 मसी यीशु कितने एक लाखटिंग ममांगदा हाइदिबा ngasai इशोगी मिसिंगबु हानिंगाई की होनरक मतमदा कन्निंगाई की दम इशोना कोन बगी चाइना खोलता रे से हिदर कने यीशु ख्रिस्ट एक लाखटिंग माना हाइर बसेना खोलता रे से हिदब लोर काना प्रभु यीशु ख्रिस्ट लाखने मसी थुंगनी खो अदो मसी ट्राइमल ट्रबल जे खना अरोइबे मतम दजु प्रभु यीशु ख्रिस्ट ने हेक लाखटिंग मांगदसु मसी अचौबा चाइना खोल मसी एकोइना हिथगनी हाबजे मसीमनी मसी थुंगनी हाना थुंखरे अदुगा कोनसु अमुक थुंखिगनी खना लुक 21 की 25 26 ता अखोइना अमुक यंजिको खना यंगबा मताय मसीदा नुमित्ता थादा अदुगा थवाम साक्षिदा अंगक खुदम क्या उगनी हमने पृथ्वी द लेरिबा जाचिंग असे यामना अवाना वैगनी चममनगनी समुद्रगी थक्चिंग खोंगनी हमने हाइरिबा मयाम से पृथ्वी द थोलिबा मयाम से उबु मतन मेबी थमोइ से कीबना निकनी हमने अदुगा सर्ग की शक्ति फावबा निखनगनी हमने अत्या की शक्ति सिंह फावबा निहनगनी हमने Matthew 24:29 immediately after the tribulation हमने आदि रोमन कैथोलिक चर्च न ओनाइबदो अदु हेक लोरबा मतुंगदा नुमित चेमंगनी थासु मंगान पिररोय अत्यागी थवाम मिसासिंग तारखनी हमने अत्यागी शक्ति सिंह असे निकनी हमने मसे असुम नाय अदुगा मसे मार्क 13 की 24-25 तो जाय मसे थुंगी बजे को यंजिको 1798 ता मागी ट्रिबुलेशन दे थुंगरेबा अदुबु मागी ओनेबदी मसीगी ममांग खरा खन्नखो मसीगी ओनेबा क्रिस्तान संबु ओनेबगी थबक तु लेपखरबनेबा अदुना क्वाइडिगी अमंबा नुमितना मंगान पिरो हैबदे द डे ऑफ मे 1970 से मसी अचुके मति अंगकबा ओके मसी न्यू इंग्लैंड अदुगा अमेरिका नसिंग मफम सिंगदा मसी यामना थौके अचुके मति मंखि ngam ममदे उचेकसिंग फावबना मखोगी मयुमदा मकोन नुमित तारे हाइना खंदुन मकोन सिंदा पाइसलगी सासन सिंजु मागी मकोन सिंदा संगकी ओनी टाइबुंग मियबा खक्तना मसी खुसेम गोइबा अंगकपा खुसेम में सुपर नेशनल एबा मौसागा मानदबा अंगकपा अमंबा अमनी हाइना मियबा खक्तना खनखेबा कैंडल के अमरुम थानखेबा मसी नखोइना गूगल द नखोइना चेक तौरदि फंगबे है मसी को अदो हाइबा नुमिसिगी नुमदांग मक्तदा था थोले अदुबु थाजे ngaksan gangखेबा 1780 दा मसीगी मतमदा समाइने थोखे अदुगा अत्यागी थोम साक्सिंग तागनी हैबिसना नवंबर 13 1833 दा अमेरिका की मफम खुदुमक्ता थवाम मिसांग मथि ताबजे मेटेओरिक सावरे नोंग ताबुगुम नको मसी हैथरके है अदुदा मिसिंगसे असुके मतिंग की बंगक फावखेबनी हाइबा मतम मसदा विलियम मिलर असु प्रभु यीशुना अनि सुबलाक ना ए हैबजे कन्ना वपाव संदोखिबने अदुना हाइबा साइन म्याम जे उरबना मनम मोदना मिसिंगना जो प्रभु यीशुना लानी हैना मखोइना कन्ना थाजन किबने अदुबु तसेंबगी दे 1844 की अक्टोबर 22 प्रभु यीशु ख्रिस्ट लाक्ते मालेमदा लाक्पगी मनुंगदा महतमाना विलियम मिलर हैबजे सेंचुरी सेंदोपजे प्रभुना अनि सुबलागा पृथ्वीनी सेंचुरी जे पृथ्वी न खनबा अदुबु हाइबा थौदोक्सिदी इवेंजिदी लाले अदुबु मसाइगी सुना सेंचुरी द लाके से सरगे ग्योब सेंचुरी द संगिमने पृथ्वी द नते मसी को मागी कैलकुलेशन द करन द सोब लेते है बिनेबा मसी लारे मसमाइ तो दना साइन दुंग या दुगा रोइबा साइन आइखोनि यंबे को पृथ्वी प्रभु जिसना नि शुभ लाक्टिंग द करी थोकने है बिसी रोइबा खुदम हाइबा मतन मैथ्यू 24 की 14 है को निंथोलेबा असिगी अफबो पॉसी पृथ्वी पुनमुता साखी ओइनिंगाई की दमक संदोकनी पृथ्वी द लेबा जात खुदिंग द साखी ओइनिंगाई की संदोकनी अदुगा रोइबा दु लाखनी हमने स्नाउसा अदना प्रभु यीशु के से अफबो दे मफंग खुदिंग द संदोइ जे कइगिनो हाइबा मतमदा मसी प्रभु यीशुना लाखनी हाबी खुदम ने अदुगा मसी रेवलेशन 14 की 6 to 12 जो सरगदुर अहुंगे अफबो पाउजे खोइ पिथि मफंग खुदिंग द संदोकिने मसी संदोकप लोइद्री मसी एक संदोकप लोइबा मतमदा खोइना प्रभु यीशु ख्रिस्ट नानी शुभ लाखनी हाबजे खोइना काउंचे अदुगा मैथ्यू 24 की 35 थाउजेंड प्रभु यीशु ना हाय माना हायरम खुदिंग से क्याम सोइदन थुंगदेगे हाबजे
sarga amsung prithibi mangkhibe adubu ai waidi sumang manglo hamne adubu mi masanu paduna lakada pungpham adudi sagadut amasung kana amtana khangde ipai shona tan kana amta khangde hamne adubu nawagi matamda oi phugumna mi gi masanu pana lakda su oine prabhu yeshuna lakpa gi matamne sine na prediction piribse kana su khangde basi bible da hiramde adubu nawagi matamda misina chaaduna thakduna ngauduna tangpam gi thagrang da hakchang gi aningba apamda tawduna phattabada wakhalda tawbudo adugumna hoji oigini ngasi tangpanda laiba mising ache yu thaktaba aduga ngaudaba nisha pusa sadaba mi ache laishalaktre aduga nupi angang mathakta sathaba crime hakchang gi aningba apamba tawbugi asukimatik phattaba crime camera se tholi masina takpadi nawagi matamdagi ekhoigi matam masina asukimatik phatkidre aduna prabhu jishuna lakpaje asukimatik nakragani habni akhona loislakpada chalasi chinausa aduna Matthew 24 gi 42 dai maram aduna mingsen khangu karamba pungpham dana khoigi prabhuna lakni haiba khangde hamni prabhuna lakda pungpham khangde adubu ma lakpa nakle habige khudam di akhon hoji bible dagi science ma'am to yengre hana dagin ngasiga hafta sure khona naina reje masi khona loine thunge chinausa aduga Luke 21 gi 36 sida maram aduna nakhoi mingsen khango parthna to maram din nakhoi je haire punamak tangpan na tholaka da khudum se nan thokpada matik chaba mishing adu oyu haide awanang nangdaba mishing adu oyu aduga shogi masanu pagi manda nakhoi lep pangamnaba mingsen khangu hamni nausa prabhu na lakpre suki mating nakhre khoi mingsen khangsi hen hajini Mark 13 gi 35 36 da maram aduna nakhoi mingsen khangu adi nakhoi yum adugi mapu aduna karamba pungpham da lakne haiba khangde nungthindara numdangdara yen khongba matamdara ayukta lakne habdo ekhona khangde mahana lakpada nakhoi bu tumduna leiba phangdena ba nakhoi mingchen khangu hamni nausa prabhu jisuna lakpa matamda khoi tang pan gi ithak irangda harau kumaida hakchang gi aningba pa ma tawbada ekhoina tumduna leiram taradi bible pada bida ekhona mingchen khangdana leiba tarabadi prabhu na lakpa matamda khoi tumduna leiba mi oigini adoi tade khoi gi laiba kari oigini nausa aduna adugumba mising adugi manungda khoi yaudna gi dama bible na piramba ekhoina prabhu na lakting da tholagne habu khudam sing ase hoji ekhoi gi imang na thokduna lakli aduna thokli basing ase ekhoina yengkhre haide basidegi hoi yengje aroibu khudam haiba taragadi ekhoina kawroi da se prabhu na lakpa thongjinda na haiba gi aroibu khudam di America da adugar khonan Sunday nomajik numit ase khoi mipung khudem ki pothaba numit ni haina America da hana masigi ain pass tawgune hoji pass tawdune kananga gi da ma hoji chathari masigi current event jo ena mamang da ju khara aigre am kon jo mu haijarake thoktuna lagli ado Roman Catholic Church na su nomajik numit ase mipung khudem thabak churi bu khudem cha nomajing pothan gedabni masi religious numit oi kadamni haina kanna hairiba ado hairi base America da hana horakani America da leba Protestant singna roma mokhi gi president hoji Donald Trump obe ma gi matam do be natra amai mathang do be support oroga America gi mokhi gi ain semdokne ba hadi religious freedom do ekoi kudum sandengak tabe ade habi gi ain je oina pass torokne ba adum matam da prithibi je loire habji khango aduga America da pass ro matung da prithibi mapang kudum ta Roman Catholic Church ki makha da prithibi da laire ba ba kudum na masigi ain je sakola kane ba hodi climate change gi matang da ju kana hori adum matam da prithibi loire habji khoi khanga je ba adum matam da Bible na haiba insi Bible na haiba sabat ki matung ni sasi adu yoi taragadi ai khoi thorang tawdun leiba mi oigine ba khoi ba mana phadana When Bible have to Queen name the Seva. When a prophecy in Madam the Daniel Revelation, any prophecy in Madam the Bible Hadamdo, Madam the Naning, but I also no Queen comment the Pibiro, any Aina Hajari Bukodimok, Sasta Degini, Adugas. The Queen is a test of you. Test of organizing arms, Sasta the Gira, Sasta, not the bribe, test of you. Aduga Bible gets some boy, I say, Pazan Indonesi, Hotikim Matanda, Aramba, Takopa, or Zakam Lacre. Ikoibu Bible na takpi budugi ona taina bata ikoibu takpi tamdi ba kyamrum leide adan maside ki section se tabri ma am de shona bopi boshno anabu mi oragdi subscribe to view maru ma pang chin channel na sabu share to view na khoi waklon samona se taraga na khoi oi ba waklon na do comment da phang do piramo prarthana to min sing sraga dale be pa yam thaga sare khoi na prabhu jisuna lakting da kari kari khudam tholagani habagi marik chumbai khoi na khara
samlamna nainakraba khudingma se bap tanbiu Prabhuna lakpa ase thongjinda nakhre masigidam akhoi thorang tawduna leibang nupa nupi haibadu oihanbiu Prabhu Jisugi mingda khurumjari amen.